Maroiba Pauda, Karungpat Amadi Eco Pat Katainabada Ladiba, Ring Bandagi Ising Patopana, Kangabo Patrigi Lokonsing Ising Tunjile. Lailam Tupuki Matanga no Mayoiba Kananabagi Mipam Ama, Umangai Kadba Punbalof, Ukalna Sindana Pangtokre. Amadi Mitei Irol Ek Noina Silon Apunbalof Assam Guwahati Panana Assam da Mitei Loik Tambi Bahokre. Kurumjari ISTB ki Pauming Tabiri Sumutara Noksari Hosi Pausantor Pizari. Thobal District Manung Jana Karungpat Amadi Eco Pat Kataina Badalariba Ring Banasi Mitra Samri Zaungarom Sai Kuding Ising Patopana Pat Ani Asiga Naknan Riba Kangabo Pat Trige Lopam Kya Kiam Lokol, Kaifa Lokol, Bihu Lokol, Salam Lokol, Sagai Makong Lokol, Lali Kong Lokol, Kongnang Macha Makha Lokol, Nasigba Lokol Kaya Sida Ising Tumjinduna, Kusem Yoiba Ichau Tokle. Wangjing Tenta Amasung Kangabo Sigi Emily Anina Mieng Jangduna, Lomi Singi Awaba Si Kong Nabaho Nabiu Haina, Lomi Singna Puning Chingsili. Ngasi Universal Farmers Organization Kangabo Kilong Mising Amadi Miyamna Ichawi Chething Chawna Fanglaba Kiam Lokolgi Hausi Oiba Pm Yangsin Bakongchat Amada Saruk Jarduna Kangabo Part 3 Chairperson Moirangthem Mahena Arong Turelgi Nakal the Senliba Savan Ringban Asigi Tenta Masung Kangabo Kataina Bamapam Amada Haukiba Sahi Ama Ani Asida Mita Samri Zongaromda Ising Patokena Sensilapo Asina Kangabo Kungi Lokol Kaya Asida Kutsemgi Oiba Ichau Tokle, Lomishing Nangam Jaba Sel Kainaduna, Kara Makai, Tonjile Adubu, Maduna Mapung Fabangam Dabana, Kumziza Hikisu, Kangabo Kungi, Jaurakna, Low Pari, Lissing Amagi Matakta, Ichaugi Wabasi, Mayoknare, Lomishina Kumgi, Wana Tazaba, Lopam Kaya Ama, Asi Malagatra Haina, Mipaiba Faure, Haidiba Ringban Asigi Fit Ahum Maridang, Wang Katna. Tonjin Birabadi Ichaugi Awabasi Soidana Kokani Haina Lomising Kali. Adubu Mapamasi Asianigi Tainafam Oibanara Ngasi Pawa Yangchindana Lady. Wangjing Jantama Sung Kangabo Asigi Emily Anina Punami Yang Jangduna Lomising Awabasi Kohanbiu Haiki. Kangabo Katainaba Mapam Sida Patoga, Kusem Goiba Isauma, Koida, Lomi Pazada, Mehamda, Wabaman Laitare. A sin Nangibasi, Mamang the Sumung Nangre, Adoba Koi, Lomi Singna, Masi, Kana Sen, Kaina Mukasu Tunjakre, Ado, Hanak Maduna Soibungam, the Vayam Sauba, Sarana, Meter, Samri, Samam Kisan, the neighbor patterns. I see Meter Sami Samasitang Tun Biragadi, Haribalo Pum Sing say, Yam the Kudung Saganedo, Akoi Kambo Kendregi, Emelegi, Mapam di Kalale Mohaba Emily Sukar Oida. So one in ten ties over border labor the gay. Border or so more Sumasi Yaraga di Pazamiangi Kalaga, Emily Anisina, High solutions, Tanto Viraga di Pazamiamna, Sukimati Harazagani, Kusim Gisau, the Gikan Mangam Navasiam, Punamaki, Apino, Mediagi Tong the Tozari. Universal Farmer Organization Kangaboki Farmer El Kesu Amadi, Moirangthem Kunjarani ko Bilomi Aninasu, Low Uragasu Isawas Namaram Oraga, Low Ubagi Kanab Amata Fangdana Lariba Amadi, Lomi Sinamayok Nariba, Kusim Yuba Sidagi Kan Binaba, Miang Amutang Jang Buhaina, AC and Yasiki Emelegi Puning, Sinchilaki. Habo area sida Low Udi Ui Haibabu, Ising Isauna, Hinjilapana, Aquina Low Lopagi, Ubagi Kanaba, Aquina Pangjade, Aduna Yaragadi, Wangjing Tentagi, Emile, Aqui Cabo, Emile Sing Natana Raga, Aqui Lauche, Lopagi, and Tung Chinbio Haina in the media I told Gaijadi. Lailam Topaki Batang the Noma Yoba Kanan Nebagi Mipam Ama, Umang Laikan Bapun Balof, Ukalna Senduna, Konumang the Balubasi Office the Pangtokre. Thoramadida moderator ina Manipuri University of Culture Assistant Professor Dr. D.H. Ruhit Changa Loinana Utra Sanglen Sana Konungi Pena Hanjaba N. Borjan Lading Tho Sanamahi Temple Board ke Amaibi Asupi Elangbam Isay Henbi Amasung Ukalgi General Secretary Mutum Manituan Maitena Resource Person Sing and Saru Yaki Mutum Manituana Handak Sterasi Tungan Tongan Mahapta Pangtokba Lai Harau Lailam Tokpagi Thoramda Pamdaba Tokdokara Toki Haiba Tokdoksing Asi, Karidagi Topano Haida, Ukalgi Maikadagi Tikalamatamda, Lailam Topaki Toromashida, Mana Pama Monda, Tongnabadagi, Ayambo Eramki.
Maruoina ukalna sinduna pangdokba mera mifamgi warepki wangmada lai committee amadi lai puriba singna pangthoktuna torokpadagi oiramki. Asigumba asobe kayasi makatana thoktanaba kari karamba thabak thoram sing paikhat kadagi haiba adu mifam asida yamna tare tara thokna khana nainagani. Masdagi lakpa warep adu ukalna handak pangthokadaba mera mifamda amuk hana pangthoktuna khanaraba matungda matang sahida pangthokadaba lai haraubagi thoramda makatana Pamdaba thodok amata thohandana lai haraubagi liklam adu chumna pangthok khananaba honaragani haiki. Mitai Irol Yek Loina Silon upon Balof Assam Guwahati Panana Sinduna Sri Sri Radha Govinda Mandir Kekura Nagar Dispurda Mitai Mayek Tamibagi Ahan Batangka ki certificate Yantokre. Certificate Yantokpagi Turamaduda Milal Guwahati Panagi President Dr. M. Gopal Milal Assam ki President Seram Herajit Manjuk Committee ki President Yumnam Thambal Milal Guwahati Panagi Advisor Huidrom Prem Kumar Vice President Ngangom Prawal Susaryaki Charongi Wahok Dokpiraduna Milal Guwahati Panagi Secretary Karam Punsina Aikoigi loan amasung mayek asi Assam laingakna sakhanglakpa asi aikoigi laibak yamna fabani aduna Guwahati gi manung chana lairiba mitai isil inau singna mitai mayek hainaba tambiyo haiki Seram Herajina Assam da saunu kundara basu aikoigi loan iek amadi ina chakhanaba honaminasi haiki Ngapi gani Assam da soina kundara basu aikoigi loan iek amadi ina chakhanaba honaminasi haiki Milal Guwahati Panagi President Dr. M. Gopalna Guwahati ki manung dalari balengak sing lekai sing dasu maitai mek tamna ba honaragani masida miyam nasu mateng pangbiu haiki Taramaduda ahanwa face tamkiba mahiroi kunda certificate yanthoki loinana ani super face ki oina mahiroi tara mangadana maitai mek tambagi tapi tambiba hotoki Forum for Research Africa Pan Manipur Forum Kawalup Ama Manipur University ki Chemistry Department ki conference holder semkre Forum में सिंधना पांगतो की बतौर मददा मणिपुर यूनिवर्सिटी की केमिस्ट्री डिपार्टमेंट के प्रोफेसर R.K. हेमा कुमार स्टैटिस्टिक्स डिपार्टमेंट की प्रोफेसर K.S. कुमार चांद कंगला पाव की टीचर पाउनम लवंगो मंगांग अमदी ऑल मणिपुर बार एसोसिएशन के सेक्रेटरी निंगोबम अंगो थोइबना थोरम मपुसिंग ओइकी थोरंगा मई लेना मणिपुर यूनिवर्सिटी की मणिपुर डिपार्टमेंट की गेस्ट फैकल्टी सु ओइबा फोरम गिना सेक्रेटरी जनरल मयांग लंबम देयामाना फोरम लिंखटखिबगी मरोइबा पांदमदी अखोगी पुवारी कल्चर अमदी टोंगान टोंगानबा मतांगसिंगदा अमदी टोंगान टोंगानबा इशू लरिबा मयाम असिदा वाखलोन मानबा खरा पुनसिलगा एकेडमिक पॉइंट ऑफ व्यू द पुनसिलगा योखलगा डॉक्यूमेंटेशन ऑनथोक्तुना आर्काइव ओइना थमदुना हौरलिबा नहासिंग अमदी रिसर्च तौरिबा सिंगदा काननाबा मोंगदा थमलंबा लेना हौजिक थोकलिबा इशू सिंग असि अखोई पुन्ना खंगमिनबा अमदी मदुबु वरशन प्रकनबा होनबनी हाइकी अखोइना ngasi launch tawjari forum haiba maroiba pandam haijaba targadi akoigi manipur gi history ado culture akoi puwari gi tongan ba keta matang singda akoigi academic point of view dagi akoi wakhal manaba naha sing punjala kan saista akoigi tongan issues lairiba mayam saista akoi kupna thijalaga documentation tawraga hariba mayam da khomjalaga tasalaga madu archive tawraga madu liraga thamakan saista akoigi tung da horokadaba researchers sing tung mirol gi damakta madu lasalaga thamamba loinana asagi hojik tongan matam gi thoi issue sing se khanna neinaraga achumba aseng badu puthokan sa khoi punama khangminaba gyan taminaba haibasna maroiba pandam oraga khoi gi asumlaba forum asiling khatchabani All Manipur Senior Citizens Welfare Association na chalaiba mongsang gadlaiba All Age Home dalaiba ahal singda sangai pro mumang lekai degi Takhelambam Chandrakumarna mahaki laikhidraba apokpa Takhelambam Khomai amadi apopi laikhidrabi Takhelambam Apanbigi mingda saklena ma pijakre thoramadu Chandrakumar amadi mahaki imung manungi makaidagi fee amadi homda sijinanaba compact batil piki Chandrakumarna sahi khudingi hiyangagi thanilda laikhidraba apokpa amadi apopigi mingda ningchem thoromasi pangthoktuna lakpani ISTV News की पावदा मोंगसांगई All Age Home द लरिबा हलसिंग वाना खांगली हाइबा पाव अमा थेंगनबदगी अपोपा अमदी अपोपीगी अपोपी ngannna kaina khibana मखोइगी दमक तौनिंग कया अमा तौबंग हमहौदबगी निंगम हौदना लेबदु पाव अदुगी खुदोंग जाबा लोरगा थोरमसी सिनबनी हाइखे
ꯑꯩꯒꯤ ꯕꯕꯥ ꯃꯃꯥꯗꯨꯗ ꯄꯤꯖꯕ ꯉꯝꯍꯧꯗ꯭ꯔꯒꯁꯨ ꯃꯈꯣꯏꯗ ꯄꯤꯖꯕ ꯈꯔꯁꯤꯅ ꯑꯩꯒꯤ ꯕꯕꯥ ꯃꯃꯥꯗ ꯆꯥꯕꯗꯨ ꯁꯛꯄꯤꯔꯁꯅꯨ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯍꯥꯛꯅ ꯑꯣꯜ ꯑꯦꯖ ꯍꯣꯝꯁꯤꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯈꯔꯒ ꯂꯥꯛꯆꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯑꯣꯜ ꯑꯦꯖ ꯍꯣꯝꯁꯤꯗ ꯀꯠꯆꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯇ꯭ꯔꯕ ꯍꯧꯖꯤꯛ 2019-20ꯒꯤ ꯂꯣꯟꯅꯕꯗꯒꯤ ꯀꯣꯚꯤꯗꯅ ꯆꯩꯊꯦꯡ ꯆꯍꯤ ꯃꯈꯥꯏ ꯄꯤꯈ꯭ꯔꯕ ꯇꯨꯡꯗ ꯅꯥꯟꯊꯔꯛꯄꯗ 2022ꯁꯤ ꯈꯤꯇꯪ ꯐꯒꯠꯂꯛꯂꯦ ꯏꯟꯚꯦꯁꯇꯔ ꯃꯌꯥꯝ ꯑꯃ ꯃꯄꯥꯟꯗꯒꯤ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯈꯜꯂꯛꯄꯒ ꯈꯤꯇꯪ ꯐꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯑꯅꯤꯒꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯂꯥꯟꯖꯦꯜꯂꯛꯈ꯭ꯔꯕꯁꯤꯡ ꯑꯁꯤꯒꯤꯁꯨ Triple IT Manipur amasung New Age Education and Skills Foundation ga MOU ama ngarang Triple IT Gandhinagar da khuyepinakre MOU adu Triple IT Gandhinagar gi Namtek Director General Arun Kumar Pillai amasung Triple IT Manipur ge Registrar Dr. Nomekapam Kesorje na khuyepinaki India da tungi technical education gi awanba mapurakna ba puna thabak tawminna baga loinana Academia industry gi ahoba maleri basi mentionana ba institution oina wanana ba pandam thamli Aikoi gi yaifalam jinglup jinga mathak imfana sahi khudingi pangthok tuna lakba bosem mami kosem na loba class 10 amasung 12 ki examination da yanglam amasung wabaga SC gi manung dalai ba high school amadi higher secondary gi manung da ma wangna fangba amadi CGPA wangna fangduna pass tarolaba mahirui singbu pungning thogotuna taramna upagi thoram school asigi recreation hall da pangthokre thoramadu da kosem gi chairman takelambam audit DMU gi VC E Chan Babu Elangwam Ranjit Mayangwam Janjikumar Elangwam Somarendo na chingbana akhanaba michungren sin oina saru yaki thoramadu da India gi women football team gi goalkeeper oiribi Elangwam panthoibusu harau taramna okpaga loinana akhanaba kodol pot piduna ikai kunabasu utki Jongan jongan ba mioi singna kapirak ba award kontrani thoyen tokpagi thoramadu AC ani asigi mahiroi ahlaman oja amade lamdam adugi saknai raba mioi kya su saru yaki Kaksang district ki Langmaidong city block ki makadrai ba Mayeng Lamjau Gram Panchayat ki Mahatma Gandhi National Rural Employment Guarantee Act MGNREGA Lisingani Kunitri Kulumdoi amasung Lisingani Kulumdoi Kunmari loinana Pradhan Mantri Awas Yojana PMAY Gramin Lisingani Kunmatri Kunitri amasung Kulumdoi Kunmari gi Social Audit Thoram Sabha ama Lamjau Mayai Laikai Community Hall the Pangchokre Mayeng Lamjau Gram Panchayat ki ex Pradhan Uri Kembam Jugesona Mifamapu Oiduna Pangtokiba Social Audit Gram Sabha aduda Mayeng Lamjau Gram Panchayat ki Administrative Committee ki Chairperson Uri Kimbam Narjit Luang Ward Member Singh GPSC ki GRS Sirom Dhiren PMAY ki YG ki ADEO Zandam Milan SO M Biken District Social Auditor TS Santi Kumar Social Audit Coordinator Thongam Ria GPSC ki Job Card Holder Singh PMAY Gramin ki Beneficiary Singh Club Organization Mera Paibi Singh Saru Yaki Manipur Social Audit Agency MSAA gi Kangbuna Haukiba Tang Taretagi Mathakta Palliba Thabak Singh asigi Social Audit Toraba Matungda Social Audit Gram Sabha si Fambani Haina Mayeng Lamjau Gram Panchayat ki Administrative Committee ki Chairperson Uri Kimbam Narjilwang Haiki Mifamadu District Social Auditor TS Santi Kumar na PMAY Gramin Lisingani Kumari Kunitwe amadi Lisingani Kulumdoi Kunmari gi matangda beneficiary singna first installment lokthokraga yum saramdaba sing sabinaba amadi second installment fangba amadi fangdaba singi matangda beneficiary singa interaction program su pangthoki Oina yum sauna piwa paisa se bawda yum saning de taradi government pire belu palam sing utra se amon hangal roi da paisa ne sigi paisa se hairi ba panchayat da no yum kya lady yum sadaba lai da kya lady to ga si pire ba mi se si bawda lo bu si haijal tra gadi adu last di sin da bai tra min nang paisa do thingalo na tra ga nang jail da lai ro haira ne Paugi makna tenba brem tan lozare Jahini Fuhena, Babina, Haibaming Asina, Anala Engilamda, Tazaba, Quality Labamadi, Jackson Honabagi Kudam, Oiduna Lakli. Diagnostic Tagi Horaga, Multi Speciality Hospital Amadi, Cancer Care Fawbada,
babinana mangzil thaduna lakpi Hojik amuk makhatana changsilaktuna mayamgi mafamda khudol tamjari Babina Institute of Nursing Manipur Nursing Council nasu recognize tawraba matamga chunarba classroom advanced lab sing leijari Babina Multi Specialty Hospital amadi AOI Babina Specialty Hospital da clinical training fangbiyo expert faculty nupa amasung nupi gi tokhaiba hostel sel yamna chandana Babina Hospital amadi khongbu oiriba institute sing da thabak tawbagi khudong chaba su pizari hauzik admission haujare suknatagi sit nipu khaktani ahan balakpada kudung saba pijagani Babina Institute of Nursing Nurturing Care Inspiring Growth Sajiwa Zel Road Khabai Soi Imphal East Matamgi nungsit nungsa amadi aying asana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Kapidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Kapidon Cup Syrup thakpiu Kapidon Cup Syrup Offer Canberg Industries Thamabun Masnam Lekai opposite DM College ta leibana July 13 dagi kunmanga fawa yamna chawraba offer ma pizari madudi school bag ani leibada bag ani hapchagani amadi bag ama leibada 20% off pizari miyamna su yana khangaraba Canberg school college seminar workshop sports airbag traveling bag rank ona chingba loina phangbigani loina school singi oiba apunba uniform su phangbigani amasung uniform akal khudingma ki apamba design da customize tawduna order tawba yagani Free plastic surgery consultation camp at Caesar Hospitals, Langos from 12 to 19 July 2025 in observation of National Plastic Surgery Day 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 900794 or 9611609611. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matung da taram namok sari makataba pauda Kokilal Holuf KNO UPF Lonana Central Amasung State Government ka nakal ahungi oiba santi gi wari sanari ba asegi ground rule amat jangak na chatrabanina matam loikraba su asi makatana sangdopam thoktre nakal ahungi oiba wari sanaba sida state government ti hauji animated suspension thamduna president rule leibada state government yaudana wari sanapam thokte haina maitei mitei tribe union hairi Central Government su Manipur Legislative Assembly na Lisangani Kunmari gi February gi tang kunma panda su sangtok tana balaw ki wari adu su ikai khumnagadabani loinana Central amadi state kal lainari ba federalism gi structure adu ngakna chatkadabani Central Government na Kukilal Holub Singh asigi chanari ba su gi ground rule punamak tugaidi habasi mayak sengna khangpham thoi asigumba ground rule amat tangakraba yamna sathiba terrorism gi thawong chathaduna leriba asida Central Government su fongna yaksloidabani hairi nakal ahungi chanarakiba suasi lisingani kulumdagi megi ahungi matungdagi di yamna sathiba saklon kya loraki sugi ground rule punamak tugaiduna khusu khulai amadi kadar masing hena recruit tawduna maitei singi mathakta landabagi thabak chacharaki Manipur gi apunma saktam ngakna chatkani hairamba Kokila Halolop Singh asina tokhaiba lengak ama semnaba khong thangjilaki India gi Union Territory oiriba Puducherry da chanariba Article 239A tonganba legislature leiba lengak ama demand tawa horaki masina sugi ground rule thugaibada natana Manipur manungda asoba irang thoknaba kangkhong sainaba saktam ama ohelaki Myanmar dagi mitop kya leptana pusilai asomna yelomi singi demography thugaiduna population war ama chacharakli Housing Lariba Peer Government Asina, Manipur Miangi, Sentiment Amadi Tolio Watok Asi Munna Kamibam to A. Popular Government Amal Etringada Miangi Sentiment Yengdana Su Makatana Sangdopagi Tabak Tobio Dabani. Democratic structure to guide Dabani, Manipur Miamna Kahan Kiba, Musing Asibuna Taiduna Tamlaga, Warab Lori Dabani. Zanariba Sugi, Wapamasida State Government Amadi Manipur Miam, Kangandana. Lona topna chanaba su ama India government na tongnaroi tabani haidi Team 195 BPM gi ahan mopokuman ga mailena Imphal run lisingani kunmanga pangchokre run adugi kilometer 73 ki category da stadium ground gi horaga ulo fawwa cheluraga halaki kilometer manga gi category da stadium ground gi Imphal airport fawwa chen ki
Category animakta athlete chahum rom saru yake thoram adu da saru yake ba sing okpagi thoram da yas ki director Dr. Mayang Bheto All Manipur Athletic Association ki secretary Ito Tongbram India ki fastest Ironman Indian Army personnel Bitan Laikram Team 195 BPM ki patrol member Bikram Lukram Nasingba saru yake thoram adu da Dr. Bheto na Lairik tamba loirakpada ngairibana ha singna punsilaga pangthokliba thoram asina miyoi khudimak sanabagi ihauda sangsinbagi apama phale yasna pangtokadaba youth mela da team 195 BPM busu sarwi hangani haiki common purpose, common cause of the theme youth awareness, youth empowerment, youth engagement. Yuva Connect Viksit Bharat Nehru Yuva Kendra type of way NSS cells even Department of Youth Affairs and Sports. Sivan Kusalakana Sumbo Mike kan sana hari ini, nasa rasa lagi juga, kengau nanti lagi macam sih, dari hidup orang kan, kau je common cause, kau community service dah, kemain engage sama tu ke, sahaja kemain hasang mana lagi tu ke, hari ini bagi sesuatu tu je, macam pun maka support orang kau, itu muda maka tarik kita tim 195 BPM select buat orang sing mai pakai view. Chingyame Assembly Constituency ki MLA Yumnam Kemchan gi miyang makada Assembly Constituency si gilerak sing lunanan thandaba pandamda leptana chacharakpa social service ki saruk ama oina Nambul Mapal Road Manipur College ki maning thangmada horiba napi sing nang sing amadi pisum thong da phamliba kaithal dagi hundorakpa motpa sing sangdokpi tharama pangchokre MLA gi miyang makada singyamai mathakta leiba chinga mathak Young Learners Club College Road Youth Development Association amadi Ngakraba Lerak Development Association ke puna khosam maduna pangchokiba se seng baduda jinga mathakta leiba maira pai bisingsu asobu thodang loki se seng baduda Assembly Constituency ki MLA Yumnam Khamsan amadi Ward number 15 gi corporator TS Bangkem Chandrasu lakto da yangsanki Lesra kodamaru pau amana bizari Karungpat amadi ikop pat katai na badalay riba ring bandagi ising patopana kangabok part 3 gi lokon sing ising thinjile Lailam thukpu gi matang da nomagi weba khana ne bagi mifam ama umanglai kan mapun baluf ukal na sen na pangthokre amadi Mijay Irol iek loida salon apun baluf Assam Guwahati panana Assam da maite mek tangi bahokre Hoje papo que não dia sempre episódio para Manipuri pau, matang sa lejare, ni tabi ni pasang mukha na kurum jare.